Kaida Mahaki period Sidaida development ki thabak sing tawbirakliba mayam masi singthaningai oiba thabak kaya ama tawbirami haibasima koi miyam mangda thamjage sahi kaya gi mamangdagi Manipur Sidaida statehood phangbadagi ꯑꯩꯈꯣꯏꯒꯤ ꯈꯥꯕꯩ ꯁꯣꯏꯗ ꯃꯄꯨꯡ ꯐꯥꯅ ꯂꯩꯔꯝꯗꯕ ꯏꯗꯤꯒꯥ ꯌꯥꯝꯅ ꯐꯖꯅ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯄ ꯍꯤꯜꯁꯥꯒꯤ ꯒ꯭ꯔꯥꯎꯟ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯄꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯄꯥꯏꯈꯠꯄꯤꯔꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯗ꯭ꯔꯦꯅꯦꯖ ꯁꯤꯁꯇꯦꯝ ꯀꯜꯚꯔꯠꯅꯆꯤꯡꯕ ꯁꯦꯝꯅꯤꯡꯉꯥꯏ ꯂꯩꯇꯕ ꯊꯥꯛ ꯑꯃꯗ ꯄꯨꯈꯠꯄꯤꯔꯝꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯃꯌꯦꯛ ꯂꯥꯅ ꯂꯩꯍꯧꯔꯒꯗꯕ ꯑꯗꯨꯒꯨꯝꯂꯕ ꯈꯣꯡꯖꯣꯝꯒꯤ ꯂꯥꯟꯗ ꯌꯥꯎꯔꯨꯕ ꯐ꯭रीडम ꯐꯥꯏꯇꯔꯁꯤꯡꯒꯤ ꯃꯃꯤꯡꯗ ꯀꯠꯄꯤꯔꯒ RCCꯒꯤ ꯊꯣꯡ ꯑꯅꯤ ꯈꯛꯇꯪ ꯊꯝꯕꯤꯔꯝꯕ ꯍꯥꯏꯔꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯌꯦꯡꯎꯔꯒ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯊꯥꯒꯠꯆꯗꯕ ꯉꯝꯖꯗꯦ ꯂꯣꯏꯅꯅ ꯈꯥꯕꯩꯁꯣꯏ ꯑꯃꯗꯤ ꯈꯣꯃꯤꯗꯣꯛꯇ ꯂꯩꯔꯤꯕ ꯀꯤꯂꯣꯃꯤꯇꯔ 18ꯀꯤ ꯃꯌꯥꯗ ꯁꯥꯡꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤꯗꯩꯗ ꯀꯣꯏꯂꯥ ꯃꯄꯨꯡ ꯐꯥꯅ ꯊꯥꯕꯤꯗꯅ ꯌꯥꯝꯃꯕꯗ ꯑꯩꯈꯣꯏꯒꯤ ꯀꯤꯂꯣꯃꯤꯇꯔ ꯃꯈꯥꯏꯒꯨꯝꯕꯒꯤ ꯆꯥꯡ ꯃꯇꯦꯛ ꯈꯤꯇꯪ ꯂꯩꯍꯧꯕ ꯀꯥꯔꯣꯡꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯥꯎꯕꯒꯤ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯂꯩꯍꯧꯕ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯈꯥꯕꯩꯁꯣꯏ ꯑꯃꯗꯤ ꯈꯣꯃꯤꯗꯣꯛꯀꯤ ꯑꯦꯔꯤꯌꯥ ꯁꯤꯗꯩꯗ ꯃꯄꯨꯡ ꯐꯥꯅ ꯀꯣꯏꯂꯥ ꯊꯥꯕꯤꯕ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈꯣꯃꯤꯗꯣꯛꯀꯤ ꯑꯦꯔꯤꯌꯥꯗ ꯏꯄꯨꯝ ꯍꯥꯏꯔꯤꯕ ꯇꯨꯔꯦꯜ ꯑꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯑꯩꯈꯣꯏ ꯁꯦꯡꯗꯣꯛꯄꯤꯗꯅ ꯂꯨꯅ ꯅꯥꯟꯅ ꯊꯝꯕꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯈꯔꯗ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯊꯝꯕꯤꯔꯒ ꯑꯗꯨꯗ ꯏꯟꯀ꯭ꯔꯣꯁ ꯇꯧꯔꯝꯕ ꯃꯤꯁꯤꯡꯗꯨ ꯃꯐꯝ ꯆꯥꯅ ꯊꯩꯗꯣꯛꯂꯒ ꯂꯝꯕꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯍꯟꯕꯤꯔꯕ ꯑꯦꯁꯇ꯭ꯔꯣꯇꯞ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯂꯧꯈꯠꯄꯤꯕ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯒꯤ ꯁꯥꯟꯅꯕ ꯈꯣꯠꯅꯕꯗ ꯑꯃꯗꯤ ꯄꯥꯔꯛꯀꯤ ꯑꯣꯏꯕ ꯉꯥꯏꯍꯥꯛꯇꯪꯗ ꯑꯣꯏꯔꯒꯁꯨ ꯔꯤꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯌꯥꯕ ꯃꯐꯝ ꯁꯦꯝꯕꯤꯗꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯤꯕꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏ ꯊꯥꯒꯠꯆꯩ ꯂꯣꯏꯅꯅ ꯁꯧꯒꯠꯄ ꯌꯥꯕ ꯑꯩꯈꯣꯏ ꯀꯔꯤ ꯂꯩꯒꯦꯅ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ 3/126ꯀꯤ ꯗꯤꯕꯦꯂꯞꯃꯦꯟट ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯅꯔꯦꯕꯜ MLAꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯧꯒꯠꯆꯈꯤꯒꯅꯤ ꯂꯣꯏꯅ Hello. Starter bush how do you know? ꯊꯕꯛ ꯇꯧꯔꯝꯗꯥꯏꯗ ꯍꯦꯛꯇ ꯃꯥꯡꯈꯤꯕ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯈꯣꯏ ꯃꯦꯁꯤꯡꯁꯦ ꯑꯩ ꯅꯨꯡꯁꯤꯔꯤ ꯁꯤꯗꯅ ꯑꯩꯈꯣꯏ ꯑꯩꯉꯣꯟꯗ ꯍꯋꯥꯏꯖꯥꯔ ꯊꯥꯎ